ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡ, ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯒꯣꯏ ꯉꯁꯤꯁꯨ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯇꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯨꯝ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯅꯣꯛꯈꯦꯗꯨꯅꯇ ꯂꯩꯖꯩ꯫ ꯆꯍꯤꯅ ꯅꯝꯕꯨ ꯄꯣꯔꯕꯁꯨ ꯊꯥꯒꯣꯏ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯅꯥꯟ ꯇꯅꯥꯟꯖꯩ꯫ ꯊꯥꯒꯣꯏ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯥꯕꯨ ꯖꯣꯇꯣꯟ ꯇꯧꯖꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯊꯥꯒꯣꯏ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯉꯁꯤꯁꯨ ꯁꯝꯅ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯦꯜꯍꯟꯕ ꯇꯧꯗ ꯅꯤꯡꯗꯨ ꯌꯩꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯍꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯊꯥꯒꯣꯏ ꯃꯆꯤꯟꯗ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩꯒꯁꯨ ꯉꯪꯂꯤ꯫ ꯍꯦꯟꯗꯦꯀꯣ ꯍꯦꯟꯗꯦꯀꯣ ꯊꯥꯒꯣꯏ ꯑꯩꯉꯣꯟꯗꯒꯤ, ꯂꯩꯇꯦꯀꯣ ꯑꯍꯦꯟꯕꯤ ꯊꯥꯒꯣꯏ ꯑꯩꯉꯣꯟꯗꯒꯤ꯫ ꯇꯁ ꯀꯝꯗꯧꯏ ꯁꯛꯑꯦ, ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯁꯛꯑꯦ꯫ ꯑꯩꯅ ꯏꯀꯥꯏꯗꯧꯁꯨ ꯅꯠꯇꯦ, ꯑꯇꯥꯕ ꯃꯤꯅ ꯏꯀꯥꯏꯖꯗꯧꯅꯤ ꯀꯩꯅꯣ꯫ ꯑꯩꯗꯤ ꯁꯛꯐꯝ ꯊꯣꯛꯄ ꯏꯁꯩ ꯁꯛꯑꯦ꯫ ꯉꯥꯎꯏ ꯍꯥꯏꯅꯔꯤꯕ ꯃꯤꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯀꯥꯏꯗꯣ ꯊꯥꯒꯣꯏ ꯑꯩꯒꯤ ꯏꯇꯧ ꯇꯝꯖꯔꯤꯅꯦ꯫ ꯇꯟꯖꯥꯗꯣ ꯂꯤꯛꯂꯥꯏꯗꯨ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯇꯨꯅ, ꯑꯕꯣꯛ ꯃꯨꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯗ꯫ ꯍꯦ ꯁꯛꯊꯤꯕꯤ, ꯑꯩꯉꯣꯟꯗ ꯑꯕꯣꯛ ꯀꯧꯔꯛꯑꯣꯗꯤ ꯅꯄꯥ ꯀꯅꯥꯅ ꯍꯥꯏ? ꯑꯩꯁꯤꯕꯨ ꯅꯄꯥ ꯄꯣꯛꯄ ꯅꯕꯣꯛꯂꯣ? ꯎꯟꯁꯥ ꯈꯨꯏꯗ꯭ꯔꯕꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ꯫ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯑꯕꯣꯛ ꯀꯅꯥꯅ ꯀꯧꯕ ꯍꯧꯅꯕꯅꯣ? ꯑꯕꯣꯛ ꯅꯠꯇꯦ, ꯁꯣꯏꯔꯦ, ꯑꯃꯨꯛꯀꯁꯨ ꯏꯆꯦ꯫ ꯑꯗꯨꯃꯥꯏꯅ ꯏꯆꯦꯒ ꯀꯧꯔꯗꯤ ꯑꯩꯁꯨ ꯋꯥꯈꯜꯒꯁꯦ ꯈꯔ ꯅꯧꯊꯣꯛꯏꯗꯅ꯫ ꯑꯕꯣꯛ ꯀꯩꯗꯤ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ, ꯃꯔꯦꯡ ꯃꯔꯥꯡꯉꯦ꯫ ꯑꯗꯣ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯇꯩꯗꯨꯅ ꯈꯣꯡꯕꯥꯜꯗ ꯂꯪꯊꯣꯛꯂꯝꯂꯕꯔꯣ? ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯔꯝꯈꯤꯅꯤꯌꯦ ꯏꯆꯦ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯣꯔꯦꯟ ꯏꯆꯦꯒꯩꯒ ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯕ ꯑꯃꯨꯛꯇ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯆꯠꯃꯤꯟꯅꯁꯤꯀꯣ ꯏꯆꯦ? ꯅꯣꯡꯃꯇꯗꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯇꯧꯕꯤꯒꯦꯗꯤ ꯈꯜꯂꯣꯏ꯫ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯝꯗꯥꯏꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦꯕ ꯍꯥ? ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯀꯣ꯫ ꯅꯣꯏ ꯃꯁꯦꯜꯗꯤ ꯃꯃꯥꯟꯅꯕ ꯄꯪꯁꯦꯝꯗ ꯁꯦꯝꯅꯩ, ꯑꯗꯨꯒ ꯑꯩꯒꯤꯅ ꯑꯃꯠꯇꯁꯨ ꯁꯦꯝꯕꯤꯗꯦ꯫ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯒꯤ ꯅꯨꯄꯥ ꯎꯅꯕ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯍꯥꯏꯅꯅꯦ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯩꯗꯤ꯫ ꯑꯁ ꯏꯆꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯌꯦꯡꯕꯤꯗꯨꯅ ꯆꯠꯃꯤꯟꯅꯔꯨꯁꯦꯕ꯫ ꯍꯣꯔꯦꯟ ꯏꯆꯦꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯕꯤꯗꯣꯏꯅꯦꯕ꯫ ꯉꯁꯤꯁꯦ ꯐꯔꯛ ꯑꯃ ꯇꯥꯕꯒꯤ ꯏꯆꯦꯗ ꯍꯥꯏꯔꯤꯅꯤ꯫ ꯂꯩꯁꯥꯕꯤꯅ ꯆꯟꯗꯈꯩ ꯂꯩꯔꯕꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯕꯗ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯣ? ꯍꯣ, ꯑꯃꯨꯕꯤꯒ ꯑꯄꯤꯛꯄꯤꯒꯗꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯆꯠꯃꯤꯟꯅꯁꯤ ꯁꯣꯏꯕ ꯌꯥꯔꯣꯏꯅ ꯐꯖꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯅꯦ ꯍꯩꯌꯥꯏ ꯃꯦꯠꯄ ꯆꯥꯁꯤꯜꯂꯒ ꯉꯁꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯕꯥꯔꯇꯦ ꯂꯝꯖꯦꯟ ꯇꯧꯃꯤꯟꯅꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯔꯨꯕꯤꯒ ꯇꯅꯧꯕꯤꯒꯗꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯌꯥꯝ ꯍꯩ꯫ ꯑꯗꯨꯒ ꯑꯇꯩꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯏꯃꯥꯟꯅꯕꯤꯗ ꯑꯣꯏꯅ ꯉꯥꯎꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯕ꯫ ꯏꯆꯦ ꯍꯥꯏꯕ, ꯏꯆꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯩ, ꯅꯪꯒꯤꯁꯤꯗꯤ ꯋꯥ ꯑꯃ ꯂꯩꯔꯦ ꯂꯤꯛꯂꯥꯏ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯍꯤ ꯈꯔ ꯌꯥꯝꯕꯁꯤꯗ ꯁꯛꯊꯤꯕꯤꯅꯤ ꯈꯜꯂꯒ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯔꯣꯏ, ꯑꯗꯨꯒꯤ ꯑꯩꯒ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯂꯥꯎ ꯅꯪ ꯁꯤꯗ ꯂꯥꯛꯑꯣꯕ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛꯇ ꯑꯩꯈꯣꯏꯅꯤꯒꯤ ꯁꯛꯇꯝꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯂꯥꯎꯅꯦ꯫ ꯑꯁ ꯏꯆꯦ, ꯅꯪꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯅ ꯁꯛ ꯈꯔ ꯊꯤꯕꯁꯤꯗ ꯄꯥꯈꯠꯇꯨꯅ ꯍꯥꯏꯖꯕꯅꯦꯃꯤ꯫ ꯏꯆꯦꯅꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯩꯁꯨ ꯃꯨꯟꯕꯤꯔꯣꯏꯌꯦ꯫ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯏꯆꯦꯅ ꯎꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣꯅ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯣ ꯍꯣꯏ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯒ ꯆꯠꯊꯣꯛꯁꯤꯉꯥꯏꯗꯅ ꯆꯠꯂꯣ ꯅꯪꯁꯨ ꯅꯐꯤꯒꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯉꯟꯅ ꯆꯠꯁꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤ ꯃꯆꯨꯒꯤꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ, ꯆꯥꯛꯀ ꯀꯣꯟꯅ ꯊꯣꯡꯂꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯗꯣ ꯏꯆꯦꯒꯤ ꯆꯤꯡꯍꯤ ꯑꯐꯨꯠꯄꯒ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯏꯆꯦꯅ ꯐꯨꯠꯄ ꯆꯤꯡꯍꯤ ꯃꯅꯝꯁꯤꯗꯤ ꯄꯥꯈꯪ ꯁꯪꯒꯨ ꯏꯇꯨꯡꯁꯤꯗ ꯏꯅꯔꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯃꯅꯝ ꯃꯣꯠꯇꯧꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯆꯤꯡꯍꯤ ꯑꯐꯨꯠꯄꯗꯤ ꯂꯣꯏꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯆꯤꯡꯍꯤ ꯃꯅꯝꯁꯦ ꯄꯥꯝꯂꯕꯗꯤ ꯐꯨꯠꯄꯤꯒꯦ, ꯅꯌꯨꯝꯗꯒꯤ ꯆꯤꯡꯍꯤ ꯄꯨꯔꯛꯑꯣ꯫ ꯑꯩꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯊꯣꯡꯕꯒꯤ ꯆꯤꯡꯍꯤ ꯁꯤꯅꯒꯗꯤꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯨꯟꯁꯤꯜꯂꯕ ꯐꯥꯎꯕ ꯑꯩꯒꯤ ꯁꯝꯁꯦ ꯂꯨꯖꯕ ꯀꯣꯟꯅꯕ ꯅꯠꯇꯦꯀꯣ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯤꯡꯍꯤꯁꯤꯡꯗꯣ ꯂꯧꯁꯤꯟꯗꯨꯅ ꯏꯆꯦꯗ ꯄꯤꯔꯛꯂꯒꯦ, ꯏꯆꯦꯒꯤ ꯆꯤꯡꯍꯤ ꯐꯨꯠꯄꯗ ꯄꯨꯟꯅ ꯐꯨꯠꯃꯤꯟꯅꯅꯕ꯫
ꯑꯁꯨꯝꯅ ꯂꯤꯛꯂꯥꯏ ꯆꯠꯈ꯭ꯔꯕꯗ ꯊꯥꯒꯣꯏ ꯂꯩꯁꯥꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯀꯦ ꯁꯦꯝꯈ꯭ꯔꯤ꯫ ꯆꯍꯤꯒ ꯃꯄꯥ ꯆꯥꯟꯅꯗ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯑꯗꯨꯒ ꯃꯅꯥꯝ ꯇꯥꯅ ꯖ꯭ꯋꯥꯏ ꯇꯥꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯃꯥꯒꯤ ꯁꯝꯂꯥꯡ ꯃꯁꯝ ꯑꯗꯨꯁꯨ ꯄꯨꯟꯁꯤꯟꯕ ꯇꯧꯗ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯊꯝꯂꯕ ꯂꯩꯅꯥꯁꯨꯝ ꯑꯗꯨꯃꯁꯨ ꯅꯥꯄꯗ ꯁꯤꯟꯁꯤꯟꯗꯨꯅ ꯍꯩꯃꯥ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯥꯏꯔꯝꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯅ ꯑꯃꯨꯛ ꯀꯔꯣꯝꯗ ꯊꯝꯂꯝꯂꯕꯅꯣ ꯇꯧꯔꯤꯁꯤꯅ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯈꯤꯗ ꯃꯈꯣꯡ ꯄꯥꯜꯂꯒ ꯁꯦꯡꯈ꯭ꯔꯕ ꯀꯔꯤꯅꯣ ꯊꯥꯒꯣꯏꯒꯤ ꯐꯖꯕꯤ ꯁꯥꯕ ꯁꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯒꯅꯤ ꯀꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯃꯥꯅ ꯊꯤꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯨꯟ ꯍꯦꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯅꯗꯤ ꯀꯌꯥꯗ ꯋꯥꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯁꯦ इखुदा पाइना पाइना थिरुरिबा अहल मतम उसिलक हाइसे हेक्ता यादेने पेंग सोइबा हौरिएबा हाइसु खरा लेरबदी इसा मांग्रेदनने थिरमदौरि पोटनीसे इसा इसु लेदना इतेंग तौबिनी सुनते नुपा फंगदबी लेसाबी खरा संग तौरिबसिनि हे नुपा फंगलगा मयुम पानख्रबदी थागोय इसे बोरा अमा पाइरगा लमजाउदा सखिदुइजाने मोइगा खरा या लांथोक्लगा आइसु पोथाजरिबनिदो तामांजा नंगबु तनाव ओइबियगी इतौसे येंबबु ngamlibro नोंमतसु मंगलादा लाक्तुना पाउदम बिखिद्रे नंगनि इनाक्ता लेंगदा लेरंबा थोक्लबदि अखोय अनिगिसु नुंसीबा इसादगी इसु फंगजदुना यामना नुंगाइबा पुंसी हाइबदो ओइरमगनिको अदुबो नोंदंबा माना तंबिरमद्रबदा करिदि उपाय ले लोइसिलगे खन्ना लोइसिनबा ngamद्रबा अैगी मपोक असिना ताहाबानजेबु निंगसिंगदुना लाइबक्ता तंबिरमबा अैगी अरोइबा मिकुपदो अै ngasisu मोमो नोंनांगाइजरी ताहाबानजा अैगी मतांगदा थोखिबा कामगमद्रबा अकीबा थौदोक अदुसु अैना गाइजरीबा नुमित असिदा लाक्लबदि अमुक खना निंगसिंगलरोइको ताहाबानजा असी हाइदुना थागोय मिटलुदगी निंगमद्रबा पिरांग इरिक कया सिंथरई लेरंबा ताई थागोय मागी पुंसी तांकक अमगी लोतुना थंबा कांगमद्र वारी अमसु कनादा हाइदोक्ता थमजबा थागोय हौखिबा पुंसी तांकक अमगी अवाबा मिकुपसिंगबु काउथोक्तुना मियामांगदा मोमोनोकपा सक्तम उद्दुना पुंसी लेली नुंगथुगी मतम अदुदा लिक्लाइगा पुन्ना लिक्लाइगी नुपा उनबा थोक्लक्लमी लिक्लाइना हनुबी अमगा लाक्लिबदु उरदुना खोंबगी मरुप पिबाना लुइरहेतो नंगी नुपीसिबु मकोक चाक्राइमदा नुपा उनबा थोक्लक्पबु मबोक हनुबीसिगा थोकमिनरिसिबो सलाइना लुइरे बिका पुपटेंती अैनदी ममानबी मसक फजबिक्ता कोइहौनबना निंगथमथा मतमसिदा इरुगसे नार लुथोक्लगा यामोना नुगाइ लागजरी अदुगा हनुबी मगा मया हिगत थोमिनरी अैदिबा ngasiना अैना इ कारतनबा खोंबानसिदा कोक युंगसिलगा लैदु येंगो खोंबा नोक्तुना हो सिदा लिक्लाइगा लाक्मिनरिबा हनुबीसे मबोक नतेमी मी हनुबी लेसाबी समु लोइबिनी सलाइना करी हनुबी लेसाबी समु लोइबिनीबा अस अधोरदि अैबु मसी कोइहौबना फदुजाना माने हिंगेन हिंगबदा याम कुइन हिंदुसु मात्रे अैना मतम खरतोक लौरगा मागी मरल मथुम पुंबा अैना ओइहौरनी अदैदि मा सिख्रकांदा अैना पामजाबी नुपी अममुक लौरगा नुगाइनिंगबा याइ कैनो वारीबु मसु पिबाना सलाइ असिगी हनुबीसे लौरनुको मथोंग क्या सारमगदौ मानदे हनुबी ओरसु येंगो सही असुक याम लमी माना हंगाम मरु पोखाइ मसुगो सेतना अैदि मसक्सि उबदा नोकनिंगुना सिरि असुम नाइनरिङै तान्जादुदा लिक्लाइगा थागोइगसु यौसिलक्तुना थागोइना इबुंगसिंगना हाना अैखोइबु गाइबिरमे पिबाना इ करी इबुंग इरा कइनुदबो अैखोइदबु इबुंग काइना करी जानारिगे नयुमदा हिदाकु कोलगा लैदौ मतमसिदा मी लैसाबिगी नुपा उनबा थोक्ले हाइरगा इबुंग काइना स्वाइदा इरांग अमु तौसिले हाय अबो काइदि कैनो हा नंगिदो अैगु सित्रिब्रो अैगोंदा इबोका काइदना अबो काइरो नाकियातो सेटकदबनि खंगो हे मी लैसाबी अैगोंदाबु अबो काइना करि थोक्सैना तौजा सारिनो पिबाना मतामगी हनुबिनी सिदि मीना अबो कौरगा सावब्रो कैनो खितंग गाइ चुमना चटपा ngamdadana कोलप तौरगा सैसु पाइरगा चतौ अदुगा लैसाबी कसु सानिंगलि माले जानिको हाय हनुबनो ओलकपा ngang नंगना करि खंगी ऐसे
เลยซาบิสาบุนาเตียนเฮเลยซาบิโฮเลยซาบิปุ่มเสียงขังเลยดนะนั่งเอาสิไอ้เนพารากะน้ำนั่นเลยสิลูให้บรอฮะมาตามสิดิไอ้ฮันนูบินอีตัวอีกก็ดีปุ่นเสียสุกังน้ำจะเลยดอกไอ้ฮัลโหลเมื่อกี้สไลด์ก็เรียนปุ่นฮันมินร์สวยดูคุณเลยดีไอ้นาเดมิซาตงมันจีอาศัยรำดูนะปีบะคงบักสไลด์กันนะคำบันดังของตาโคตันเซียนคีเรมิท่าโกยนะสักตาสิกะติกีมันประมาณนั้นสุมีภาษาคราบีไอเซียมากินปีโอยนิงจีบักกายดูนี่เนี่ยสไลด์นะนกเฟตตูดูนะอีเสียให้กันเจอกะรีกงด้วยสุขังเจจสินที่ให้อีเสียภาษาบินุปีดีไอ้อมุกตะบุอุจพี่บ้ามูดีนะสมลิบะจึงที่มันนำสินะก็มาโรละไอ้ดีเงาเลยอีเสียดอะโดไม่ได้คิดตั้งคุยท่าโกยไกนะให้มาเสียงใบรู้อีบงไอ้ดีอีกายมันสิไอ้ภาษาไกนะเฮตให้รักภาษาไม่คุยเลยสิที่ไอ้น่ะอีสิ่งนั้นสาบให้เสียงคีบกี้อุตส่าห์สุบสิงคีบนี่ใส่ยามากี้คุยเป็นอะไรก็ลิกลานะอีเสียอะดูดีตาสลายกันหักวันที่สารมไอ้คุยสวยดังหักพัมลูกเฮ้ยยายข้าราคุยเนี่ยพัมมินเอากว่าไอ้คุยสู้หักวันที่สาวเก็บอะโคมันนะลิกไลอาศัยฮันนูบิสติยายไม่สัตย์ปนิบุกอะดออะพวกเสียมาพวกเสียมพาบนี่อีรังเสียมกันเลยอะดูบุดีไอ้สาบีรีบินีดนะโอ้อะดูนังโบไอ้สาบีน้ำมันมีก็อันตรายจะจับฮันนูบิสิกลักมินาริสิบพอไอ้สาบีนั่นสันดักให้เลยถอยนักพวกเสียมาเอาอินลักมินาริกลิบันีดูปาโนอิเสียทัศบยาดีอะดูกี้ขนาดนั้นครั้งเนี้ยอิมานามีดาโมเงาทุกข์ไอ้ดีมังเสร็จลุยรีลิกเลยนังสุบะฮันนูบิก็ตีน่ะไปห้องนบีพวกนี้ว่าเขาไอ้ปิกซิลบ่าวรู้ปะกันน้ำตัวเลยส่วนดันสลายมาดีฮันนูบิสิมารันมาทุ่มฮาร์เลยให้น่าให้คิดดูดาถ้ากุยบุเฮกตะกุยระเกขันเลยดูน่ะอีร่างเฮกตะเต้าสิเลยอีเสียนเขาสิพาวบะยุ่งปานดันเลยบิดมลิบสิบุมาสิกิมารันบุถ้ากุยสุสลายกิมากุลขังมันให้เลยอีบัวยามนุสิบวารีนี่ดาไอ้เสียยามลาบิโอยน่ะเขาเลยอะดูน่ะเซลตาน่ะบุคนนั่นเองไงนุป้ามาตะกุยเขาเลยอะดูกะเซลไปรักแล้วมาตำดันนะนุป้าสุพังดระบะอะเด็กไอ้หนูว่านั่นตันสิลิบเซลไม่ยามเสียดูหงดูสูสุมปามุระบะอะเด็กไอ้อะดุมอารีบิโอยเลยอะดูดีเสียยามลิกปะดูหงมุพาวเบอร์เซลปามุบเลยสาบิอาริกปินีเนี่ยก็อะดูเสียหงสิปูยุ่งไกปานกิขันบกี้ว่าขลุ่นกันที่เลยบิริบรออะดูกี้ว่าดีกันหน่อยบุไอ้บุทั้งหมดเสียงนั่นดูสิบิบะมิสักอามาตับอุเลยเดบดีเฮกตันเนี่ยน้าไม่ไปดูนะยานักรักให้ดูนะจับยุ่งเลยก็ขันละบันเนี่ยไอ้ดิลันทุงกะกริสุกลักเทวสิติปุ่มดำมักอารีมวยรำเลยน่าอันขังจารำละบัดดียุ่งปันจารำละดับบัดดีท้ายนะอาหารละมันสิ่งนะให้นับว่าตัวมันทกน่ะสูงใช่กูนั่นหลักว่าบุตรดีการกตันโคตรตัดสินทกละบันนี้พัมดาวารีนุ่งอารีไงดูดาลิกไลสังลักตุนะเจ้าฮัลลสิระฮัลลสิให้รัวเฮ้ยไอ้สู้พัมบัดเนี่ยขวางกันนาระปวดนี่วารีสนุกไอ้บะถ้าก็สลายโดนสินตุนะอีบุงมาตุงมาคุยอุณหภูมิเสียวเราก็วารีมาข้าสับทัศน์กสิกิดีไอ้คุยยังมุกยาวรุขี้เกโฮ้ยเจนูบีนี่ดูสักครั้งบัดสลายนะดอกไอ้สิกันนูบิเสียมาตั้งครั้งเล่าดีอะเจน้ำมาตาดีอินสังดูฟูฮับสิลมันสวยจีบุนะโนมากินนูมิดนี่ถ้าก็ไก่เทอปวดแล้วก็ดูดาปวดเลยดิให้มางาสิดีโตนับพัซเรดามาบัลบุกยาโนปวดวันเมนูปีดูนะอิมาเฮาสิกตาป้าตะกี้พารักปัตงารีบันีมาเฮาสุไลกระโดดบังงานงาเสียมาสักพัซเรบันีนะมาบัลซูอดุมพัซเรนีมาถ้าก็อีสาวรำนะคารีไอ้บุอิมาเลยซาเบียงวนดาอิมาเกาดีกันนะให้เรารวยแต่เฮงงากะฮันุบีมานะสู้ไอ้วนดาอิมาเการะดันยารีเบียมนั่งกินงาเสียไอ้ปามดีอันปามอะดัวไอ้เลยบริเลยเลยให้มาตามเมื่อกี้ฮันนี่ดันนะสิบุสิจดีไก่เทลสิเทงเนี่ยมีเสียมาคัลนี่ก็ถ้าก็อีปวดคาราเลยกี่ให้ดูนะไก่เทลเดินลากปนี่อะดูบุไงย้อนเมนูปีดูนะอิมาเกาหลีปวดดูสาวนะปวดกับเดินเลยเดิมมันใครฮัลลักลามีถ้าก็อีน่าสมลามีเดินลากปะดะมากีตุงดะนุปาคราอินารักลามีนุปาสิงห์ดูดีถ้าก็อีตุงลมดะกีอุบโอยปะนะอีดอสิบุมูรุเลยซาบิโรนุปามันนำคุมอีดอเลยซาบิมาเลยมาสัมทัดด้วยคาราโกลับเตาลิสิดีเลยซาบิมันนำปวดมิวรำนี่โอ้มันนำปวดกินปวดเลยนะเลยซาบิบุเรดีเอตุคุยระดมนี่มากีซุ่มตาริมาสัมลังสินตากปนี่มาสักกัด
ꯇꯅꯣ ꯏꯪ ꯂꯥꯎꯔꯒ ꯐꯖꯔꯝꯒꯅꯤꯁꯦ ꯑꯗꯨꯝ ꯇꯥꯛꯄꯅꯦꯕ ꯁꯣꯏꯗꯅ ꯆꯍꯤꯅꯒ ꯈꯔ ꯂꯤꯁꯤꯜꯂꯛꯄꯅꯦ ꯅꯨꯄꯤ ꯄꯨꯔꯛꯇꯦꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ ꯃꯥꯅ ꯉꯥꯡꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯕꯨ ꯃꯁꯥꯅ ꯍꯦꯛ ꯌꯥꯔꯕ ꯍꯌꯦꯡꯉꯩꯗ ꯆꯦꯜꯂꯗꯧꯅꯤ ꯇꯧꯏꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯒꯣꯏ ꯃꯥꯁꯨ ꯇꯥꯔꯕꯗ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯥꯏꯃ ꯃꯈꯪꯉꯔꯤꯕ ꯅꯨꯄꯤ ꯐꯪꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯥꯒꯣꯏꯒꯤ ꯐꯖꯕꯁꯦ ꯍꯟꯗ꯭ꯔꯤꯕꯖꯥꯠꯅꯤꯀꯣ ꯆꯍꯤꯅ ꯅꯝꯕꯨ ꯄꯣꯔ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯏꯇꯨꯡꯗ ꯅꯨꯄꯥꯅ ꯏꯟꯅꯕ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯨꯃꯥꯏꯅ ꯇꯨꯡꯗ ꯅꯨꯄꯥꯅꯒꯤ ꯏꯟꯅꯔꯛꯀꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯂꯩꯖꯔꯛꯂꯝꯒꯗꯕꯅꯤ ꯀꯔꯥꯏꯗꯒꯤ ꯃꯥꯗꯤ ꯏꯃꯥ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨꯅꯦ ꯏ ꯍꯦꯛ ꯍꯥꯏꯒꯠꯂꯛꯇꯅ ꯂꯩꯗꯕꯅꯤꯗꯅ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯑꯩ ꯋꯥꯔꯦꯗ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯐꯖꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯤꯉꯩ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯒꯤ ꯀꯌꯥꯗꯤ ꯁꯥꯡꯗꯣꯔꯛꯂꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯦ ꯀꯟꯅꯗꯦ ꯇꯨꯃꯤꯟꯅ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯔꯦꯝꯕꯗ ꯋꯥꯔꯒ ꯇꯣꯛꯅꯕꯅꯤ ꯄꯥꯝꯃꯗꯤ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯃꯃꯤꯡ ꯑꯗꯒꯤ ꯂꯩꯀꯥꯏ ꯍꯪꯉꯨ ꯍꯌꯦꯡ ꯁꯟ ꯒꯥꯔꯤ ꯇꯣꯡꯂꯒ ꯂꯥꯛꯑꯁꯤꯕ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯍꯦꯛꯇ ꯃꯃꯤꯡ ꯈꯪꯉꯨꯔꯒꯦ ꯑꯩꯁꯨ ꯁꯨꯝ ꯆꯠꯄꯗ ꯈꯨꯅꯤꯡꯒꯁꯦ ꯅꯥꯔꯤ ꯄꯣꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯊꯥꯒꯣꯏꯗ ꯏꯆꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯏꯆꯜꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯊꯥꯒꯣꯏ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯩꯕꯨ ꯔꯩꯕꯣꯡ ꯍꯣꯏꯃ ꯁꯤꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯍꯅꯨꯕꯤ ꯑꯕꯣ ꯁꯣꯏꯕꯅꯤ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗꯨꯗ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯁ ꯋꯥꯔꯦꯡꯈꯩ ꯇꯨꯡ ꯏꯟꯅꯔꯛꯂꯒ ꯍꯅꯨꯕꯤ ꯑꯣꯏꯔꯝꯃꯦ ꯁꯤꯗꯤ ꯏꯇꯥꯎ ꯍꯅꯨꯕꯤꯅꯤ ꯌꯨꯝꯗ ꯍꯜꯂꯔꯨꯁꯤ ꯂꯥꯛꯑꯣ ꯁꯣꯏꯗꯅ ꯅꯤꯆꯩ ꯆꯥꯕ ꯇꯥꯔꯦ ꯏꯇꯥꯎ ꯍꯅꯨꯕꯤ ꯇꯨꯡ ꯏꯟꯅꯔꯨꯏ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅꯤ ꯅꯠꯇꯅ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯅꯗꯕꯤ ꯀꯣ ꯃꯤꯅ ꯇꯥꯔꯒ ꯅꯨꯄꯤ ꯌꯥꯝ ꯐꯪꯖꯗꯕ ꯑꯣꯏꯅ ꯈꯜꯂꯅꯦꯕ ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯗꯣꯛꯅꯗꯕꯤ ꯇꯁꯦꯡꯅꯁꯨ ꯅꯨꯄꯤꯁꯨ ꯐꯪꯗ꯭ꯔꯤꯕꯅꯤ ꯐꯪꯗꯕꯕꯨꯗꯤ ꯅꯨꯄꯤ ꯐꯪꯃꯟꯗꯕꯗꯒꯤꯅꯤ ꯍꯅꯨꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯔꯁꯤ ꯃꯤꯅ ꯈꯪꯗ꯭ꯔꯁꯨ ꯊꯥꯒꯣꯏ ꯅꯣꯛꯇꯨꯅ ꯀꯩꯊꯦꯜꯗꯒꯤ ꯈꯨꯜ ꯌꯧꯕ ꯐꯥꯎꯕ ꯏꯇꯨꯡ ꯏꯟꯅꯔꯛꯂꯒ ꯑꯩ ꯎꯕꯗ ꯅꯥꯃꯩ ꯅꯥꯟꯊꯣꯛꯄ ꯃꯈꯩ ꯁꯦꯡꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯁꯤꯅꯁꯨ ꯃꯇꯤꯛ ꯆꯥꯏꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯌꯥꯝ ꯄꯥꯝꯂꯗꯤ ꯑꯁꯨꯝꯅ ꯊꯥꯒꯣꯏ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯥꯒꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯃꯈꯣꯏ ꯄꯨꯂꯞ ꯍꯦꯛ ꯄꯨꯟꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯒꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯅꯤꯡ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕ ꯑꯣꯏꯕꯅ ꯊꯥꯒꯣꯏ ꯂꯩꯕ ꯂꯩꯇꯕ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯍꯩꯃ ꯀꯅꯥꯒꯤ ꯃꯀꯣꯜ ꯂꯩꯇꯕ ꯆꯔꯣꯏ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯃꯄꯨ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯂꯤꯕꯅꯣ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯅꯌꯥꯁꯤꯡꯗꯣ ꯂꯣꯏꯅ ꯁꯠꯍꯜꯂꯨꯔꯣ ꯑꯌꯤꯡꯕꯤꯅ ꯍꯣ ꯑꯕꯣꯛ ꯍꯩ ꯀꯅꯥꯒꯤ ꯑꯕꯣꯛꯅꯣ ꯁꯣꯏꯕꯅꯦ ꯏꯆꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯡ ꯀꯨꯞꯁꯨ ꯆꯥꯟꯅꯁꯦꯅ ꯁꯨꯝ ꯇꯧꯔꯝꯂꯤꯕ ꯁꯨꯕꯒ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯏꯆꯦ ꯀꯔꯤ ꯀꯨꯞꯁꯨ ꯆꯥꯟꯅꯒꯦꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩ ꯌꯨꯝꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯀꯥꯡꯁꯪ ꯑꯣꯏꯅ ꯎꯔꯨꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯨꯝꯕꯨ ꯑꯣꯏꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗ ꯅꯈꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯍꯣꯔꯦꯟ ꯁꯤꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯊꯝꯂꯝꯒꯗꯧꯔꯤꯕꯅꯤ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯆꯥꯟꯅꯔꯣꯏꯗꯕꯤꯁꯤꯡꯁꯤꯗꯤ ꯅꯨꯔꯩꯅ ꯏꯆꯦ ꯑꯗꯨꯋꯥꯏꯗ ꯃꯅꯦꯝ ꯐꯠꯇꯕꯤ ꯁꯥꯗꯅ ꯃꯨꯛꯇꯅ ꯂꯩꯔꯅꯨ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯊꯥꯒꯣꯏꯕꯨ ꯐꯤꯗꯥꯗꯣꯝꯗ ꯆꯤꯡꯁꯤꯟꯗꯨꯅ ꯍꯦꯛ ꯐꯝꯍꯟꯕꯒ ꯊꯥꯖꯅ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯩꯗꯧ ꯉꯥꯡꯗꯨ ꯂꯩꯔꯗꯤꯅꯦ ꯆꯩꯍꯧꯔꯣ ꯉꯥꯡꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯆꯩꯕ ꯐꯪꯖꯍꯧꯔꯣꯏꯀꯣ ꯆꯩꯍꯧ ꯉꯥꯡꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯈꯣꯡꯌꯥꯡꯕꯤꯗꯧꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕꯔꯣ ꯅꯈꯣꯏ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯃꯥꯏ ꯄꯦꯝꯃ ꯀꯨꯞꯁꯨꯕꯨ ꯀꯣꯝꯄꯥꯛ ꯑꯃ ꯄꯤꯛ ꯊꯟꯅ ꯁꯨꯏꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯒꯤ ꯆꯦꯡꯒ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯇꯥꯔꯦ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕ ꯀꯨꯝꯍꯩꯁꯦ ꯅꯨꯔꯩꯅ ꯂꯩꯍꯧꯔꯤ ꯌꯥꯝ ꯂꯩꯍꯧꯔꯤ ꯄꯥꯈꯠꯈꯤꯅꯨ ꯏꯆꯦ ꯑꯗꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯅꯨꯆꯥꯁꯦ ꯃꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯕꯅꯤ ꯉꯁꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅꯅꯦ ꯍꯥꯏꯕ ꯆꯪꯉꯛꯑꯝꯃꯕꯅꯤ ꯑꯩꯈꯣꯏ ꯅꯨꯆꯥꯕꯨ ꯍꯥꯏꯕ ꯆꯪꯂꯛꯑꯝꯃꯦꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯒꯤ ꯍꯟꯗꯛ ꯊꯣꯛꯄ ꯑꯩꯅ ꯄꯥꯝꯅ ꯂꯩꯖꯔꯨꯕ ꯔꯥꯅꯤ ꯐꯤꯗꯣ ꯏꯟꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯍꯩ ꯅꯨꯆꯥ ꯂꯨꯍꯣꯡꯕꯒꯥꯗꯣ ꯅꯨꯃꯤꯠ ꯑꯊꯨꯕꯗ ꯍꯦꯛꯇ ꯂꯦꯞꯁꯤꯟꯅꯕ ꯇꯧ ꯍꯥꯏꯌꯨꯀꯣ ꯑꯗꯨ ꯉꯥꯏꯈꯣꯅꯦꯍꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯈꯪꯅꯖꯕ ꯅꯨꯄꯥꯔꯅꯦꯍꯦ ꯑꯣ ꯏꯆꯦ ꯑꯩꯅ ꯈꯪꯅꯕꯅꯦ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥꯗꯨꯅꯦꯃꯤ ꯑꯣ ꯐꯔꯦ ꯃꯨꯖꯥꯎ ꯆꯥꯎꯖꯔꯁꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕꯅꯤ ꯍꯌꯦꯡ ꯅꯪ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯨꯡꯅꯈꯤꯕꯁꯦ ꯃꯁꯤꯗꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯜꯂꯛꯆꯕ ꯂꯤꯛꯂꯥꯏꯅ ꯏꯆꯦ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯄ ꯃꯥꯜꯂꯤ ꯅꯨꯔꯩꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯦꯗ ꯋꯥ ꯀꯩꯁꯨ ꯂꯣꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯈꯣꯏꯗ
wari amadi lotli haibase noisu khangnaraba ngakta natro Nuzana itasing ahabigase yumda puraga saurasi walot paisi hi manakta ekhoi mo hana laoisi haima ngai khone noibo kari nomino ngasidi amuk tangdaba wahang zaza yam hangisibo Nureina wahang hangmanati isi sidi ꯑꯩꯈꯣꯏꯗ ꯂꯣꯇꯨꯟ ꯊꯝꯂꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯠꯄꯤꯒꯅꯨ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯁꯦ ꯏꯆꯦꯅ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯗꯤ ꯏꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯍꯣꯏ ꯍꯣꯏ ꯑꯕꯣꯛ ꯋꯥ ꯂꯣꯠꯂꯔꯣꯏ ꯆꯍꯤ ꯀꯌꯥ ꯂꯣꯠꯇꯨꯅ ꯊꯝꯂꯛꯂꯕ ꯑꯕꯣꯛꯀꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯏꯁꯨꯁꯤꯡꯅ ꯂꯤꯔꯒꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯁꯛꯅ ꯁꯣꯟꯅꯍꯧꯕ ꯑꯣꯏꯔꯁꯅꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯊꯒꯣꯏꯅ ꯋꯥꯔꯤ ꯂꯤꯔꯒꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯀꯨꯝꯕ ꯂꯦꯞꯇꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ ꯊꯥꯒꯣꯏꯁꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯑꯩꯁꯦ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯕꯨꯡ ꯃꯉꯥꯒꯤ ꯃꯆꯜꯅꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦꯅ ꯃꯧꯅ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯕꯨꯡꯁꯤꯡꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯕꯨꯡ ꯑꯍꯜ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯔꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯈꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯕꯤꯔꯛꯂꯝꯗꯦ ꯏꯕꯣꯛ ꯅꯆꯟ ꯑꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯑꯍꯨꯕ ꯈꯨꯗꯤꯡ ꯃꯤꯇꯥꯕꯤ ꯅꯨꯄꯤ ꯅꯆꯗꯦ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯕꯨꯡꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯊꯒꯣꯏ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯅꯪ ꯏꯆꯝ ꯆꯝꯖꯕꯤ ꯅꯇꯧꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯔꯤꯕꯩꯅ ꯅꯪꯕు ꯀꯝꯗꯧꯅꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯂꯁꯤꯒꯦ ꯏꯕꯣꯡ ꯀꯔꯤꯒꯤ ꯃꯁꯤꯗ ꯏꯕꯣꯡꯅ ꯀꯤꯔꯤꯕꯅꯣ ꯑꯩꯁꯦ ꯏꯕꯨꯡ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯧꯕꯤꯔꯕ꯭ꯔꯥ ꯃꯁꯤꯗꯅꯤ ꯑꯩꯅ ꯀꯤꯕ ꯐꯥꯎꯔꯤꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯅꯕꯨꯡꯁꯤꯡꯅ ꯌꯦꯡꯖꯔꯤꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ ꯑꯩꯕꯨ ꯏꯇꯤꯛ ꯏꯕꯆꯥꯗ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯟꯈꯤꯅꯤ ꯏꯕꯣꯡꯅ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅꯗ ꯂꯦꯞꯄꯤꯌꯨ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯄꯤꯌꯨ ꯃꯈꯣꯏꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯕꯨꯡꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯕꯣꯡ ꯍꯣꯏ ꯐꯔꯦ ꯅꯪꯅꯕꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯒꯣꯏ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯈꯤꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯩꯒꯤ ꯃꯥꯃꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯂꯣꯠꯇꯨꯅ ꯊꯝꯈꯤꯁꯤ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯒꯣꯏ ꯃꯥꯁꯨ ꯌꯥꯔꯗꯨꯅ ꯃꯥꯟꯖꯒ ꯂꯣꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯒꯣꯏ ꯃꯈꯨꯠꯇ ꯆꯥꯊ ꯈꯔ ꯄꯥꯏꯔꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯕꯨꯡꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯏ ꯀꯨꯟꯖꯣꯅ ꯍꯣꯏ ꯕꯦꯃꯥ ꯑꯗꯨꯋꯥꯏ ꯊꯝꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯃꯥꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯟꯗꯛꯇꯤ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯄꯥꯈꯪ ꯈꯔ ꯌꯥꯎꯕꯅꯔ ꯀꯩꯅꯣ ꯑꯆꯥ ꯑꯊꯛꯇꯤ ꯃꯔꯥꯡ ꯀꯥꯏꯔꯦꯍꯦ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯥꯟꯖ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯖꯩ ꯐꯩꯖꯥꯎꯅ ꯈꯨꯔꯥ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯏꯁꯩ ꯏꯇꯧ ꯈꯔ ꯐꯖꯕ ꯆꯪꯈꯣꯟꯕꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯝꯖꯩꯔ ꯀꯩꯅꯣꯁꯨ ꯇꯧꯔꯤ ꯅꯣꯛꯐꯦꯠ ꯍꯨꯔꯥꯟꯁꯨ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯍꯩ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯕꯨꯡꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯋꯥꯅ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯅ ꯃꯆꯟꯅꯨꯄꯤꯁꯤꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯦꯒ ꯈꯪꯈ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯐꯩꯖꯥꯎꯅ ꯃꯕꯨꯡꯁꯤꯡ ꯇꯧꯔꯤꯁꯤꯅ ꯁꯦꯜ ꯄꯥꯏꯔꯦ ꯃꯇꯤꯛ ꯐꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯑꯩꯈꯣꯏꯒꯁꯦ ꯈꯣꯡꯌꯥꯒꯤ ꯐꯨꯟꯗꯨ ꯃꯉꯥꯏꯔꯦꯕ ꯁꯍꯔꯗ ꯂꯩꯕ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯕꯨꯡ ꯑꯍꯨꯝꯁꯤꯗꯒꯤ ꯐꯠꯇꯦ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯆꯜꯅꯨꯄꯤꯁꯤꯗꯤ ꯃꯄꯥ ꯈꯔ ꯂꯧꯕꯅꯔ ꯀꯩꯅꯣ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯅ ꯎꯏ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯤꯒ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯗꯤ ꯄꯨꯔꯥ ꯍꯨꯏꯅꯤ ꯑꯗꯨ ꯅꯣꯏꯕ ꯇꯥꯏ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯨꯏ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯗꯨꯅ ꯊꯥꯒꯣꯏꯅ ꯄꯤꯔꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯤ ꯃꯥꯟꯖꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯦ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯇꯃꯛ ꯇꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥꯟꯅꯕ ꯏꯃꯨꯡ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯊꯥꯒꯣꯏꯒꯤ ꯃꯃꯥ ꯊꯥꯔꯤꯛꯅ ꯍꯩ ꯊꯕꯛ ꯁꯨꯕꯁꯤꯡ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛꯇꯨ ꯂꯦꯞꯂꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯦꯡꯕ ꯃꯤ ꯂꯥꯛꯀꯗꯧꯔꯤ ꯑꯗꯨꯅ
maning maya sumang thilong gasya amta si sengduna tawse sinane noigi ngasi nomugi khusumani se aduga nupa pakhang nani nakhoi di maningdane nga semboina sanglo thongbusu nakhoi na khra hauna thongu horen saba thakpaga yaramdraba nakhongla nakhulama thude kadabani khangko phaijauna musiga numise tonara si yaukidrida asumna upai leita phaijauga manjagana nga semba loiraduna maijau thaduna insang thongnaba haina tawrami manjadi thago yengba milakani haibaduda nungaitabsu phawrami manjaga phaijaugana chak thongliba mafam aduda mabung hal nongleidu sangnaktuna ima karino ima tawramisiba bamona manektuna matel singse thonganba yadro nonglengoi suba makoina thonglibani tawrise horen chaba yadadada isoi soinani ko ima ge soba makoisu nupa ngaktani aduna sanga thongbudi hairamganida adoima aikoi thagoidi karomda leikre magi ka da leiramgani karino nonglei insang thongli makoida usitana yenglamduna thokre thariksu masagi matung inaki phaijauna shel pai makoina laram ko isitabse fazana usitabzani ko suk yamna migi mayum samu chalakpada asimu phattaba mabuksil pui mungdi amuk tubu thendaraktre aina ngasi isum kartanaba nga thopsida legoi tak tama kyapchilamaga phiyo masakiduni tembungna yamna phiyo masakradi lanjadaba ikhoidi pangtingla phugyarani adu thembu aikhoidi matam ragi yumsida thabak suba lakoni nangni mafamsida adum leirisibu kamdauge adugidi yamba aise mafamsida pura kangdrumni mukhoy mayamna asau khudingini aingonda tainaribsi makhoina apama nupini yarakrasu aingonda tainai imasisu chapmadamani kwa sabagi mayandaraga aina ising ayu pitakpagi naribanina ayu phurimni gaino phaijauna kaidoruni thembu asuk phattaba miyoisingsibu chakto hu hapaga ko ato ko yadro kadai dake yamba adumna to buya banate isal thagoiga pabung asi khsi yauna pulap siroijo aina sakto hu hapadi ataina phatrasu makhoi di darama gai buya banate moini lerambagi ayumsida leiba ngamlibani wari sa dun thongbana chaisang thongbudu loisillamduna makoisu makhoigi leifamda sangkri ngayaki matung lakani haiba miyoising adusu lakladuna makhoi masel harau sa ising saminaduna mabungi luhongba loibaga masanupibu thajaba haina yanaraduna harau laklama makhoisu hankre ahing athengba mipum khudingna tumnakraba matam aduda manja leikol masama lariba domta tapna lai manjara lakani haiba khanglaba thagoisu hanana ngaidru leirami ibong ai wari khanglaba natra hausik aikhoidi kari tawgani thagoi nangai borongno ima pabungge ninggi mayukta nanglebi khangano ibong ai ibong kainaba ngamloi masira ibong naibu thamoi sena nusi aina haibiribdo masira thagoi ai bo husi kari taw haibno nang boina kamdong nu pugani kasigi nusibana hayengdi nangi naning thungan mangamde haiduna nang ai bu sut nu warogani thagoi nang muna khalo ibong aidi ibong ga kaina gadab oirabadi ai thawai si thagani malem sida khwaidagi sathi ba ibongdi santi leitaba mibu nungsiba ngamdaba imungni miyoiba magi lisat kasik phawu satraba imung asida lanthumna kaidoruni aduna ai yum asida su leiroi aduga ai nei mung nungsibani kanana sumhut sinba yagadaba nate ibungna so ai gidaba lepitrabada ai gi kari upai leibagi thawai si thajaba natana thagoi nangi wakalna diyorubadi kamdogoni hosi ibungna gidaba lepiyo athai kari su khanbiruno makha tabadi ai gi thoni aikhoigi yum sariba siso loiga tawredana ibungna yum danki matamda aiga punhankrasi manjasu thagoina haribado khoi haidun yarami nungsiruba kaubana kainabadi kanana pamgani nongma thagoina mapada haiduna manjaga thabak amata jatminaruge hairami thagoigi mapana su yaraduna manjabo sagol gari thawhanduna thagoina hariba mafamadu tamna lakminarami thagoi amadi manja piktak tawba phajaraba yum amagi sumangda leptuna manjana thagoi yum asi kanagino yum asi nungsira ta manja aikhoi ani gini aina minektuna aikhoi ni leinaba salibani manja su harauna thagoi koijeko yum si leirabani na aikhoi ni giso nungsi panthong yogadaba nungsiraba yum asi leiduna aikhoi ni giso nungsiba isa phangjaduna aikhoi ni na ngasi lepniba sumang asida makoina harauna chen chongdu sanamada aikhoi ni su nongmudi uzarani ko ibo ngasi isik sikli mafamse
Madam amadadi isasingi khonjelna maikai sinba thungnasu nilani aina haidro ibungna aigida makhopamduda setna lepiyo ataidi aigi thongni haina yumasigi manung sanglam siraibo janglaroi hanaba tarusi aikhoinina punsigi oina thoklakpa numittuda yumasida khongdase asi haiduna manja amadi thagoina tung untharok matamdadi thagoigi mabung ahumdu sauna leptuna leirami mataudu hubada thagoi amadi manja ingangaklammi nongleina noina khalibu aikhoise apangba karimta khangloi singini ha yaimana nazo nupa sa dokrase khumi khudangni haruk manasu isal nupibu magi khanjaba sardana atombana ikai khangdabi karigino nangna imung sigi mai kaisu yengda nupa sigi tung iduna sakhe toramliba nahak thakta aikoi bumba ikai piru khumai ga hen khalibra nongleina aini isalni haiduna kayadu luna san toriba aduga nangdi aikoi pumbagi mayukta leplamlabako khanghaude manjagi tunglomdagi thangamana thilakiba thagoina ima tarikna hey karigi ima khanglabra husi lara sujatnaba nangnasu isanupigi manglanga sagatpa sardana haujikti na thwai masadusu mangjaba taidana hey kari yengli masigi ikai khangdabi nupa pamyese yam thunu puduna satko taso tayar ai buchingadu ibo ai laye ibung kaisu tawba yarui ibo tarikna kari yenglibno masigi ikai khangdabi se ukrai bune manja chaina khangduna dagoi nakchan kidu manja ona thoina chaina khanglamduna thawai thakre thagoisu thawai yaudraba manjagi manakta sangsinba ngamda mapitana khangli khangba ngamlaktraduna wakhal mangna leimaida haitharaklami wari asi liba loirakpada thagoi khonjel thokna hek lau makhai kaptuna aigi maramda thawai thakraba tamanjagi damak ai gasisu khompam chepna lepiye yumasimakni mana thawai tana yengsaduna manglan kaya sagat kiba sumanga sidane aigi thawai oiriba magi thawai thakiba aigi aroiba mikupso sumanga sida oigniye yumasi yengtuna mana sagat charamba manglanda do thungallage kanduna abona nakoina angang matang oiringai nakoi simbu aigi sumanga sida chena chongna sanahanki nakoina harau mathoi kana sanazaba uraga thamoi pena aina kayara kapchaki nureina abo karigino maithongda momoi minok leitengduna abokna asukwa chaina se khangnamliba masini bunsi haibdo laibakta tamlamdraba aina karidi ngamlugani maisalakta hingduna ainga sisu aigi aroiba mikup tunghairi nuzana abo tamanja lekhijraba tungda abokna kamdawna kholasida muk lakduna leiramlibano aboki bungsingnadi amukhanna aboki kongo liraktrabra aigi thawai oiba mabu minung silaiti imang maktada hatpiki aduga aibo minung silaita ka manungda thonglon singduna thamiki noma ibung amagi luhongbagi tanza lauduna ai yum thadokduna selaktuna lotuna leiki madam khara lotuna leirabagi tungda lambida wakhal surabi ama maina saktuna siba thengnaki nupidugi manakta aina aigi sanalupa isari yauba pumnamak maki manakta aina thamlamki madugidu nupidubu aini khanna makoina aroiba mathau mangam pangthoki madugi matung aini yumsi laktuna ngasi phawba leirakli asi haiduna leisabi sing aduga thagoiga punna kapminai awabagi saktam losin mangambi thagoi mani aduna leisabi singi milu pirang adubu yeng mangamsada thagoi mapidu satai thoktuna hai ngai khose nakoyok ta kapudu to ngasai aina kaithet halakpadanya nupa khara itungda tanare aduga aigi saksi ubadagine hotana senki bai wanida namaiga na thopu makai thagoigi wahai duda kaplamba leisabi singdo wawa nok thoraklami
ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯅ ꯊꯥꯒꯣꯏ ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗ ꯊꯥꯒꯣꯏꯁꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯊꯥꯒꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯥꯒꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯒꯣꯏꯅ ꯃꯁꯥ ꯁꯛꯂꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯕꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯀꯧꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏ ꯃꯤ ꯈꯔꯅ ꯄꯥꯎ ꯍꯥꯏꯔꯨꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯥꯒꯣꯏꯒꯤ ꯁꯣꯟꯖꯤꯜꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ "ꯏꯁꯨꯁꯤꯡ ꯂꯥꯛꯂꯦꯗꯅ ꯑꯕꯣꯛꯅ ꯏꯁꯨꯁꯤꯡ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯂꯤꯛꯂꯥꯏꯅ "ꯑꯕꯣꯛ, ꯍꯩ ꯑꯉꯥꯎꯕꯤꯁꯥ, ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯉꯁꯤ ꯅꯈꯣꯏꯅ ꯍꯧꯅꯗꯨꯅ ꯀꯞꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯕꯣꯛ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯀꯞꯀꯅꯣ, ꯁꯤꯡꯖꯨ ꯆꯥꯁꯤꯔꯥ, ꯀꯨꯞꯁꯨ ꯆꯥꯁꯤꯔꯥ ꯁꯤ ꯍꯥꯏꯌꯣ." ꯅꯨꯔꯩꯅ "ꯑꯕꯣꯛ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯑꯕꯣꯛꯄꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ? ꯑꯕꯣꯛꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯣ." "ꯏꯁ, ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔ ꯃꯥꯜꯂꯤꯗ ꯃꯁꯦ꯫ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯅ ꯀꯩꯊꯦꯜ ꯆꯠꯄ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯪꯕꯒꯁꯨ ꯁꯥꯔꯤꯅꯦ꯫ ꯍꯩ ꯁꯨꯁꯥ, ꯑꯕꯣꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯅꯈꯣꯏꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯕꯅꯤ, ꯑꯕꯣꯛꯇꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯌꯣ, ꯅꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯏꯁꯨꯁꯤꯡꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ꯭ꯔꯣ?" ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯊꯥꯒꯣꯏꯅ "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀꯞꯂꯤꯕꯕꯣ? ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯖꯔꯕꯤ, ꯂꯥꯏꯕꯛ ꯐꯕꯤ, ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯐꯪꯖꯔꯕꯤ ꯏꯁꯨꯁꯤꯡꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯣꯛꯑꯣꯁꯦ, ꯑꯕꯣꯛꯅꯦ ꯏꯁꯨꯁꯤꯡꯒꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯁꯦ, ꯅꯣꯛꯑꯣ." ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯤꯕꯗꯨ ꯊꯥꯒꯣꯏ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯊꯥꯒꯣꯏ ꯁꯨꯃꯥꯡ ꯂꯩꯔꯤꯕ ꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯗꯨꯅ ꯈꯨꯏꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯣꯃꯣꯏ ꯃꯤꯅꯣꯛ ꯅꯣꯛꯆꯗꯨꯅ "ꯇꯥꯃꯥꯆꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯄꯗꯤ ꯉꯝꯗꯕꯅ "ꯏꯁꯨꯁꯥ, ꯇꯥꯃꯥꯟꯖꯅꯅꯦ ꯑꯕꯣꯛꯄꯨ ꯂꯧꯕ ꯂꯥꯛꯏ꯫ ꯑꯕꯣꯛꯄꯨ ꯁꯨꯃꯥꯡꯁꯤꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨꯕ." ꯅꯨꯖꯥꯅ "ꯑꯕꯣꯛ, ꯀꯔꯤꯅꯣ? ꯁꯨꯃꯥꯡꯗ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯇꯥꯃꯥꯟꯖꯅ ꯑꯩꯕꯨ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯨꯃꯥꯡꯁꯤꯗ ꯄꯨꯊꯣꯛꯄꯤꯌꯣꯏꯃꯤ." ꯊꯥꯒꯣꯏꯅ ꯇꯛꯃꯟꯕꯗꯨꯗ ꯂꯤꯛꯂꯥꯏ, ꯅꯨꯔꯩ, ꯅꯨꯖꯥꯅ ꯁꯝꯗꯨꯅ ꯊꯥꯒꯣꯏꯕꯨ ꯁꯨꯃꯥꯡ ꯇꯝꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ "ꯇꯥꯃꯥꯟꯖꯥ, ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ? ꯇꯥꯃꯥꯟꯖꯗꯤ ꯉꯁꯤꯁꯨ ꯅꯍꯥ ꯑꯣꯏꯔꯤꯗꯅ? ꯑꯩꯗꯤ ꯍꯟꯅꯨꯔꯦ, ꯎꯟꯁꯥꯒꯁꯦ ꯂꯣꯏꯅ ꯈꯨꯏꯔꯦ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯁꯨꯁꯥ, ꯑꯕꯣꯛ ꯆꯠꯂꯒꯦꯀꯣ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ." ꯅꯨꯔꯩꯅ "ꯑꯕꯣꯛ, ꯀꯩꯅꯣ ꯑꯕꯣꯛ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ." ꯊꯥꯒꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯅ "ꯑꯕꯣꯛ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣꯛ, ꯅꯁꯣꯏ ꯑꯩꯈꯣꯏ ꯂꯥꯛꯂꯒ ꯑꯕꯣꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣꯛ, ꯃꯤꯠ ꯄꯥꯡꯉꯣ." ꯅꯨꯖꯥꯅ "ꯑꯕꯣꯛ, ꯅꯁꯣꯏ ꯑꯩꯈꯣꯏꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯕꯣꯛꯇꯤ꯫ ꯑꯕꯣꯛ, ꯅꯪꯍꯜꯂꯛꯈꯣ ꯑꯕꯣꯛ, ꯅꯪꯍꯜꯂꯛꯈꯣ." ꯅꯨꯔꯩꯅ "ꯅꯁꯣꯏ ꯑꯩꯈꯣꯏꯅ ꯀꯧꯖꯕ ꯇꯥꯕꯤꯗ ꯑꯕꯣꯛ, ꯅꯪ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ? ꯑꯕꯣꯛ, ꯑꯕꯣꯛ, ꯅꯪ ꯂꯩꯔꯝꯂꯤꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨꯀꯣ ꯑꯕꯣꯛ, ꯅꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨꯀꯣ ꯑꯕꯣꯛ." ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯔꯩ, ꯂꯤꯛꯂꯥꯏ, ꯅꯨꯖꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯈꯣꯏꯅ ꯇꯥꯟꯅꯗꯨꯅ ꯊꯥꯒꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗꯁꯨ ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯥꯟꯖꯒꯤ ꯄꯨꯔꯥ ꯑꯅꯤ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯉꯥꯡ ꯀꯌꯥꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯍꯜꯂꯝꯃꯤ꯫